mayambu ahanbamaktada Manipuri wari umjauna mayambu amuka hana punemjari ngasisu akhuna mayamgi damaktani haidana phulora story ama puduna laksari wari asi lithokjarapa matamda soikhiba langkhiba kaya yaurabasu mayamna puksel sauna ngakpi aduga amana wari asi hingliba natraga lekhidraba kanagumba amataga mari lenana ijaba wari nasadi bhapna mapung phana sagasadun ijaba wari amakhapni phare mayam adudi wari asi hongnaba tawjaraklagi ngasigi wari asigi mami maibigi saru polang ningtham thagi khrak singna ingkhraba matamni amaibi thoinu migi thau taruraga halakpani mahak masagisu lagi tingi kaikumba khradi adumak sanari thoinu na lambi da lakna sung harai aina sanari balai singasi laikai gi miyoi singna khangkhiba tarabadi asai si onthona su pharak tagadorida makhoi kanagumba amata khangdringai matamda aina sanaribasi khara mapung phana sanaramlaga layasi kitang thuna loisingkhibana phabajani maduna phai maduna khwaidagi hena phai asi hairaga wakhalda suduma khallaga lakpani lambida lakna mahak akas ka thingnai akasna ine thoinu natro ibungo mani ne ine karigumba kharada ibungo kaidawra ine aise ine gi wafam ama hongdoki haidana lakpani ine ibungo kari wafamno hayo ine ga tanasi ine ai handa maragasi manga simmanglaknaba gumba yamna toina tawba aduda ine da muktang ai si yengthoga phagadra na wakhal asi khalibani ine yengthoksi ado nang karigumba kharadi posang kharadi sangadaba laiko ine posang singdubudi ine na haibiraklaga isi adum yanida adu ine kaya thoidongna su pot asi sangadabadi mandabro ine kaya thoinadi posai singasi sangadabadi oiroi adubu ada yumda yoraga gyan tana ai nang hayingdo laaga wari watai khara sanasi hoine asi hairaga kasado prap sakre thoinu sumayumda dumaksanga I mana mayumda hek sanglakpa matamda mahaki thongalasi masi karigumba ama tawraga saptra amadi tawba horakle thongalasi hek kansinba horakpa matamda mayum manung asi side hekta grong hairaga kanagumba miyo khara senba songba tawraga wari watai sanabagumba asigumba mathi phongba singasi khara tawba horakle kainoda nahan makhaiga iman manadaba thodo kaya marom ama tawraklibasi karino asi hairaga thoinu adumak prap sanglai ngai haktangi matungda thoinuna imung dhek sanglapa matamda sap hekta lepki lepkhredana hai karigumba ngasi aiba ngasi numit ase sidagi hena sathiba mongda tawraklabadi nang kaya na taisaroi ko nakhoi si aina yok thaktana lairakpani ai se pangal sonjilagle halosilagle haidana nakhoi nai se thoksa wasadaba tawraklabadi afaba ama toiroi ko ngasi gidi ngasi oire matung manawda tawrakpa yaroi ko asi hairaga mahak swadumak tumina laikhre sak safam thokpa dumak saraga adum tumina laikhre ahingi matamni laikai gi hui mayam asisu marang tawraga pongkhong da khongi tawrakliba mayam pumnamak singasisu haifam taphonga mata phak khangdrabani laikai gi miyo singasisu tumba saba se khara khajik yaba natri laikai gi miyo singasi tumda khibaga laikai gi hui mayam singasi pongkhong da khonglaaga makhoi asisu tumbhamga mata khangdaba makhai laikai gi miyo singasi sibon nongalakpa matamda amaga mungangnai laikai gi ahing ngasi kaigumba madi itaw tawri ngarang ahing ngasi hui mayam ama khonglaga laikai si hanaga manadaba mong kaya marom ama tawba horakle haidana laikai gi miyo singna ngang bahongnaraklabani asumna akasado thoinu gi mayumda prap lakle thoinu gi mayumda laaba matungda ine thoinu leibro ibungo kana ine aine sango imungda gyan tana phajana wari watai sanasi
Asumna Akash ado prap changbani imungda. Imungda hek changba matamda Thoinudi leiramdre. Akashna ine ine Thoinu Asumna kawi Thoinudi amata khumlaktre. Haujuwaida sida changlo imungda chango haidana aibu kaurambadaine adubu karigumba amata leiramdre. Asi hairaga Akash mahaki masasi singnabana pik thalakle. Akashna sum changlakpa matamda Thoinugi phamung mapase hek yorpa matamda mahaki masasi tu sungkiba khangaudi. Masa pumba swai lawi. Mahaki naton asida karigumba manam ama namba horakpani. Kari manamno onthokna namthikhreda. Karino sibu. Asi hairaga mahaksu wakhal jaja yamna khalli. Asumna leiringai matamda Thoinu yana kharomdagi mahakse prap changlai. Akash lakpa uba matamda mahakna hairai. Ibungo Akash nangdi yum manungda direct hekta yorabra. Hoi ine na lao haibaduda isi adum lakcharaba. Oh phare adudi yengnaba tawrasiko Mangolda haibetang phamsi. Asi hairaga Akash amadi Thoinu Mangolda phamlaga kaino khara yengba horakli. Asumna yengba horakpa matamda Akash mahaki masasi isingda singnai. Thoinugi yumanung asi karigumba ama leibagumna dung launa sianbagi makhol asi lepa leitana tarakpani. Tarakliba khonjal mayam asisu Akash mahaki masasi kirabasu kinaduma khanjenduna lei. Yumanung asida dung launa sialakpagi khonjal asi karino onthokpanida. Asi hairaga Akash wakhalda duma khalli. Ngaihaktangi matungda mahaki mamangda kaino yamna uramba manglaknaba mayam singado pharani haidana Thoinuna hairai. Ibungo nangi mangda uramba mayam sing manglaknaba mayam singado ngasi haiba numit asidagi pharagadabani. Ine karigumba kharada hangjagi. Hayo karino. Inegi yum manung asida kanagumba ama dung launa sialibasi sibu karino ine. Hai kaisu thoidokpa nate. Sida wakhal serana khanganu ko. Ine khanbagi wabudi kaisu thoina hena khanba laitida. Sum hangbagi wani. Ado ine singa sai na kauba matamda yum manungda changlo odi hai aduga ine na muk tholakpa dana yana kharomdagi changlaibasina kamai toriba ine. Oh kaisu thoidokpa tawdida ngasaido aina haikibani. Tasengbadi Thoinuna ngasai changlao haikibado mahak masana haiba nati. Imung asida question senduna sanariba saroi ngaroi mayam sing asina hairakpani. Adubu Thoinu laiba Akash asi masada singnakhrani haidana mahaksu kaya thoidokpa amata haidre. Asumna yengba loisilaba matungda Akash mayumda dumak hankre. Akashna ngasaidubu inegi masada karigumba khradi tawribadubu magi imung asi laigi tingi thau tawba imung soisile yummi asisu kanagumba matlaiti ma mathanda khaktani. Ya faresi ama boiro aidi handaba yadre. Asi hairaga mahaksu mayumda dumak hankre. Numidangi matamni Thoinu sak thonglingai matamda mahaki maning thong asi kokok launa thilakpani. Thoinu mahak masana dumak bhaptai. Asumna hai thongdo thilakano ko nakhoi aina tawraklabadi afaba ama toiroi. Asi hairaga Thoinu sumahaki saroi ngaroi singda haiki. Asumna muksu mathak thangbada leiriba khalliba jinga sisu kanagumba kharana muksu dung haina muksianba songbagi khonjel asi lepa leitana muk tarakpani. Thoinuna ngasi se soiroi se ai si pangal khara sonjilakle haidana nakhoino sitribani ne khangudra do. Asi hairaga makhutta mayhum ama paiduna thorakle yana khadomda pairaga tholakpani. Mayhumdo hek paiduna tholakpa matamda mai ase khangaudana futlawn hekta mutki angakpagi matawni. Thoinu mahaki makhutna pairakliba mayhum ado asuki matik yamna maisak phaba mayhum ama khakni. Adumna futlawn hekta muthakhiba matam maduda Thoinu mahaki masa singakpana su kham thengli. Karinoda asuk yamna tamthiraba. Asi haina wakhalda khallaga leiringai matamda imungi maya sisu put laun hekta mutki. Tawrakliba mong matawsing asida Thoinu mahaki masasi pakhatpa sumasum helakle. Mantra swalaga mahaksu maya si khangan ngalhalnge haidana
wakhal da khalakpani. Mantra songi haidana tawringai matamda mahaki masasi krak krak launa lakslaktuna karigumba amana mahaki masa pumbasi punsilakpagum tawri. Madugi sumatakta sor khara khara phungalaktuna mahaki masasi sor honba ngamlaktri. Asumna thoinu laimaida ngawduna tare. Mahaki yumanung asisu asuki matik yamna sabda tawba horakli. Yumanung asida lairiba posay mayam sing asisu langkhaiba thugaiba mayam amana tawraktuna. Asumna thoinu mahaki masasi ona thoina khangduna dumak laimaida phara phara haiduna lairi. Masigi matungda thoinu mahaki mamang maksida timu laimu mayam asi koipai paiduna lairi. Tinmu laimu mayam sing asi uruba matamda mahaki masasi aki tujungba su pharakli. Thoinu na aigi thawai asi tharagadaba asi hairaga thoinu tapna tapna sor honba si lepri. Mahaki kanghal saikhok asisu pok pok laun hekta thudektuna makol asuki matik yamna hawi. Asumna thoinu asi hek sikhiba matamda laikagi hui mayam sing asisu lakna khong khong dana mayam ase hekta koipai paira pairaga jiba mayam ama masak maming khangdaba jiba mayam ama koipai paira pairaga makhoi mayam ase ahingi matamda sabda tawba horakli. Asumna tawrakliba mong mataw sing asida gyan menga amate hekta de laikagi miyo sing asi no ngalaklaba matamda khulaikagi miyo singna maibi thoinu gi mayumda laigi tingi kakeno khara yenghanba satya haidana laikagi mi amani lai. Asumna hek lakpa matamda thoinu gi asiba haksang asi yum manung asida taduna laibado sumang matoldagi uri. Makhoi su prap changsinduna yengluba matamda thoinu asi sor leplaga lairamle. Mahaki imung asisu yengluba matamda pumsai saiduna lairamle. Ish kaino toriba sidi khulaikagi miyo sing taktaba yaroi dawri. Asi hairaga lakliba nupi ado khulaikagi miyo sing taklaga thoinu gi asiba haksang asi lauthohalli. Asumna siba sidi mataw karamna siriba jano mina ka sana lupa huralaga pukhraba jala. Asumna laikagi miyo singna sana lupa sing koithi thiba matamda madusu karigumba amata hek phangdre. Masigi matungda khulaikagi miyo singna asiba haksang asi adum kuina thambadi yadabanina mathau mangam sing pangthoknaba haidana makhoisi marang tawrakli. Numidangi matam yoksilakli. Makhoisu semba saba kaikeno kharasu tawbada laikagi miyo sing asi matam kharasu sangkhrabani. Numidangi matam yoksilabani. Asum tawdana laikagi miyo sing thakpi sabi kaikeno khara tawringai matamda laikagi miyo sing asisu ama sakhi ani sakhi makhoi mari manga khakta ngaihore. Bhaskar amadi Akash Ranbir makhoi khara khakta mangaihore. Laikagi ahal ani maga makhoi ahumsi masiga pulap pullaga makhoi manga khakta mangaihore. Akash nairai ngarang jani da ine thoinu si lai khuram laga isi adumak yumda halaklabani. Itha thajadaba mongda sumna hek siraga lairamba sidi. Bhaskar nairai nang bungarang ine thoinu hoide lai khuramba salubro. Salui ai si manglak nei haidana yamna toina mang hasinungai ti haidana mangonda yengba salubani. Lai khuram thokpadagi kasu thoidokpa amata budi tawraktre haibabu magi yumado ngarang dagi hauna karigumba amadi ithauta horabani. Asi hairaga Bhaskar amadi Rambirda ngarang Akashna thingnarakpa wari mayam singada loina tamle. Maduda Ranbirna asumna hairai itaw masigi halasi kaya wayong saba ahal sumandi. Naha oiringai matamda migi kaino kharasu tawgi haidana laikai si wathok kharasu thokhibagi wari ama haipet aina su tarai. Adugi di amata su khangdre dei taw tawbadabu masigi halasi lagi tingki matangda phajana hai ai khangi. Ngarang mana kaino khara lai khuramkhibado madugi matungdagi hauna aigi sasi maglaknaba kaigumba amata hek tawkhidre. Lagi tinggi matangda masigi halasi su khradi adu makhangbani adubu maibini tamba ngamba nate nangna karigumba ngarang makhol khara tai hairikliba aduga amasung magi yum manung aduda makhol khara tarai hairibado mado mahakna sanaba timu laimu oiramlabadi. Madu su khanaba yai taw khangdreda gyan menga amate hek tadi.
Asi hairaga makhoi ahum asi wari watai sanaduna lay. Laikaigi ahal anisisu yu thaaga asumna hairai. Ibungo Bhaskar, loisinba yadribara? Haifetang haugalaga yengero. Mama, hoi ai yengjage mama. Asi hairaga Bhaskar ado haugalaga haifet yengluba matamda Thoinugi makok asakpa maital khara khara taba horaklaba sarudo Bhaskar da munna yengduna lairami. Asumna hek tawram liba mong matau singa sida Bhaskar mahaki masase khamprai khangi. Ish, karino da? Mama, loisilakadore. Asumna haiduna makhoi manga asi makha tana yuse do makthai. Asumna lairingai matamda mai asisu khangaudana fut laun hekta mutkre. Ngorong ngarang sa amba mai asisu fut laun hekta mutkiba matam maduda yu thangalaga thakke tawramba Akash masase khamprai khangi. Akash na Kari mo tawno side? Mama, mai se khangaudana mutkre. Ha, mai mutkre. Kaidauraga mukhiba sidia? Asi haiduna Bhaskar amadi Ranbir laikagi ahalani duga makhoi manga singakpana sukham thengle. Asumna makhoi si yengnaduna lairingai matamda kadom thangba saruktagi no khangde nuksit asaba si hekta sitpa horakle. Bhaskar masasi khamprai khangi. Aduga Thoinugi nakal adomda lairiba haibadi mangpham adugi hek nakal adomda horiba wapal adomdo maduda saru polang ama lepnaga leibudu haifet urakle. Bhaskar nu urakpani. Aduga mangphamgi mai thariba ku thamliba maike somda mu yenglakpa matamda saru polang adudi amata su leiramdre. Bhaskar ngakpana kham thengle. Ish, karino sidi? Asom thangba saruga sida yengsiluba matamda saru polang ama leplaga leiribasi sibu karino? Asi hairaga Bhaskar mahaki masasi kibana su thak nikle. Bhaskar na soidre maibina goisilado tawrakliba mayam pumnamak sing asi soidre asi hairaga Bhaskar mahaki masasi thak niki. Laikai gi hal sing asi su kaidawa yauragi haidana makhoi sing asi su marang tawraga hangba hongnaraklabani. Asumna laikai gi miyoi sing asi su mathang wa mayam ama ngangnaba horakpa matamda wapal manungda leptuna lairiba saru polang ado khak laun hekta nokpa horakpani. Asumna nokpa horakpa matam maduda Bhaskar mahaki masasi kibana thak nikle. Asumna lairingai matamda khanghaudana ku asi sumai brang launa muksaklakle. Handakti mai saklakpa matamda saru polang singadu somata yaudre. Laikai gi ahal ani sisu asuki matik yamna kire. Tawriba mong matau singa si karino haidana makhoi ani sisu khalakle. Ish, tawrakliba mong matau singa sidi karino? Asumna hek tamthina tawba sidi imana pokpadagi mofak thenaraktri. Asumna lairingai kanaduda Bhaskar mahaki masasi saru polang lairiba maike somdamuk yenglakpa matamda kasu thuidokpa matamuk lairamdre. Mama, haujiwaida lairamba saru polang singado amata su lairamdre. Kadai tana sakraba? Asi hairaga makhoi si leidana yengnai adubu amata uba phangde. Asumna lairingai matam asida Bhaskar gi tung thangba saruga sida krok lauba makhol ama tarakle. Karino haidana mai laithoktuna hek yengluba matamda Thoinugi saru polang ado madu oiduna lairami. Bhaskar mahaki masase khamprai khangi. Khamprai khanglaga songthoi ahalaman sing sisu karino haidana mayam asisu yenglai. Tawrakliba mong matau sing asida makhoi mayam asi kaidana loina siali. Thoinugi saru polang asisu marang khangdana swai laun hekta mangkhre. Tawriba mong matau sing asida makhoi mayam asisu mayu maikai yaunaba haidana dumak siengkhre. Akash masasi thak makhai adumak sialai. Asumna Akash na selakpa matamda mahaki tung thangba saruga somsida kanagumba ma inaraklibado mahak su laithoktuna yenglubani. Asumna yengluba matamda nupi ama sansara saraga saru polang tangkhai ma oiraga tangkhai mana miyobagi unsa kuplaga silaklibado madu uthuuri. Madu huruba matamda Akash mahaki masasi khamprai khanglaga adumak mahak su adumak lauraga adumak silai. Asumdana muksu Ranbir mahaki masasi amna pakhana muksu silakpani. Mayum yaramdagi matamda masasi khurau thanglaga tusili. Ranbir na, ish, aigi sasi khurau thangle
Karino tawraiba mawong matawsing asibu? Asi haidana hanthana mahakna makhada yengtharakpa matamda karigumba saru polang amata mahaki makhong asi khurau thangduna tusilamle. Rambir mahaki masase kiba amasu yawraga mahaki masase akoibada laidana yenglakpa matamda mahaki hekna kal thangba saru kodomda khongba lairibado madudagi thoinogi mahaki asiba haksang saru polang ado sansara saraga kakhalakle. Madu uruba matamda Rambir mahaki masase kibana yadre. Adubu Rambir siengi haidana khali adubu upay amata leitre. Mahakna roiba pangkal phudoklaga siengi haidana mahaksu laidana selakpani. Asumna laidana selakpa matamda Rambir mahaki masagi konthong asigi mapano asida lambi mang bahaibado oire. Sienbe yaba siele adubu hanjin lambi asitai. Mahaki mayumda sangi khali adubu sielabasu upay amata leitre. Hanjin mayumgi mapa asi tarakpa matam maduda Rambir mahaki masasi thak launa nikli. Rambir na roiboina lai khuramduna sumna hirai. Aigi thawajadi kanbiu, aigi kari irangno, aigi thawajadi kanbiu. Asi haiduna makhutloan aduna khangduna lai. Asumna lairingai matamda thoinogi asiba haksang mahaki saru polang adu tapna lai. Aduga Rambirgi mahaki mamai mamit ado nalaga sanarai. Rambir adum hek tawrakpa mawong matawsing aduda mahaki masasi pakhatpa thukatpa horaklei. Masa pumba thak niklei. Asumna lairingai matamda Rambir mahaki masasi humang anapi kanglei. Aduga Rambirgi mamai adu asum tapna sabung tawraba khut aduna pairamlaba matungda kudombi aniduna Rambirgi mamita sak laun hekta thinjilaklei. Aduga Rambirgi mamit asi kothokduna singthoraklei. Rambir aroiba thabi makai mahaki masasi yamna kana laukhalai. Asumna Rambir kudak aduda mahaki masasi I thokpa hemandana dumak pring songlaga dumak siri. Rambir na heksi kiba matamda kul laika gi hui maya masisu lakna khongba horaklei. Laika gi hui maya masisu mapalda tumba yaunaribado manungda loina sangi haidana khotpaga kari ka loin hekta tawba horaklei. Asumna Rambir kudak aduda mahaki thawai ase dumak thakre. Rambirgi mamana isa nupa natra hujik laukhiba khonjel ado manida moi baba hai kaidawrage ne nasa nupa adu migi seba kom khraga hujibak lakte kaidawbaga yawra bazanu adune hapitang thoklaga yengusiro hujik laukhibado nasa nupa gi khonjel male ha ibungogi khonjel male haipetang thoklaga yengbirusi haibro adune aina ngasaidagi khalibasi haipetang thoklaga yengbirusi fare yengusi lao asi hairaga matai manau anido thoktuna yenglakpani. Konthong hek yawrakpa matamda kanagumba ama hiplaga lairibado mayek sengna uri mama mapa animak. Asumna mama mapa animak na prap sangsilaga yenglakpa matamda Rambirgi mamit ado mapanda loina thibong thirin thoklaga taduna leibado madu uruba matamda mama adu diwan thakre. Mapa adu su tawriba mawong matawsing asida karino haidana masa nupagi asibak sang adu kola kapsari. Asumna laikagi miyosing asisu loina khara hingi matam aduda thokpa hongnarakle. Rambir hoigi imung asi karino ngasi mawong mataw ama itaw tawi haidana laikagi miyosing asisu thoktuna yenglakpa matamda tawriba mawong matawsing adu loina uri. Asumna Rambirgi misi asingaksu yamna ngakle. Laihoriba Baskar amadi haibadi ngasai seba tawba pulap yawminaruba Baskar amadi Akash makoidi masasi thak nikna kikhre. Aduna makoidi ahingi matam asida karigumba amata mapal thokpa tawda adumak lairabani. Asum tawdana makoise nongalakpa matamda Baskar amadi Akash mabani sulakle. Rambirgi khusi asi mataw karamna siribano haidana mayam ase wa khanaba horakle. Laikai sida mahaka nungainadaba miyosingsu amata laiti. Yamna phaba angangni haidana Rambir asi laikai na sakna sonaribani. Asum tawdana Rambirgi asiba haksang asisu mathomangam pangthokpa loisikre. Baskar na khalai. Siriba khusi asiga hairagadi mamai asisu khamteklaga ngangsa ngangba makhai lairami. Khutmaram swaiphet mali masina takpadi ine thoinugi mahaki asiba haksang saru polang ado laklaga Rambir asi asumna tamthina hatlam libra
ꯑꯁ ꯈꯜꯂꯨꯕꯗ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯑꯁꯤ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯔꯝꯕꯤꯔꯒꯤ ꯈꯨꯁꯤ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯃ ꯊꯦꯡꯅꯩ ꯑꯅꯤ ꯊꯦꯡꯅꯩ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯁꯟꯊꯂꯦꯟ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯒ ꯈꯔ ꯇꯦꯛ ꯇꯦꯛ ꯄꯩꯁꯥ ꯇꯥꯜꯂꯒ ꯆꯥꯖꯔꯤꯕ ꯏꯃꯨꯡꯅꯤ꯫ ꯁꯟꯊꯂꯦꯟ ꯃꯍꯥꯛꯁꯨ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯕꯖꯥꯔꯗ ꯑꯗꯨꯃꯛ ꯌꯣꯜꯂꯤ꯫ ꯁꯟꯊꯂꯦꯟꯅ ꯇꯥꯕ꯭ꯔꯣ, ꯑꯩ ꯕꯖꯥꯔ ꯆꯠꯂꯒꯦ, ꯁꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯦ, ꯑꯩ ꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯂꯨꯝꯃꯦꯕ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯍꯦꯛꯂꯒ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ? ꯍꯪꯒꯥꯝ ꯈꯔꯒ ꯑꯗꯒꯤ ꯀꯩꯅꯣ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤ, ꯌꯣꯡꯆꯥꯛꯁꯨ ꯈꯔꯒ ꯌꯥꯎꯔꯤ꯫ ꯑꯩꯗꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯅꯪꯅ ꯕꯖꯥꯔꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯁꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯍꯟꯅꯤꯡꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤ? ꯌꯦꯡꯉꯨꯇꯨ, ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯁꯦꯕꯥ ꯇꯧꯕ ꯊꯣꯛꯈ꯭ꯔꯒ ꯔꯝꯕꯤꯔ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯈꯪꯗ꯭ꯔꯦ, ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯔꯝ ꯇꯧꯔꯤꯒꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯑꯗꯨꯗꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯏꯁꯥꯁꯤ ꯊꯨꯛ ꯂꯥꯎꯏ꯫ ꯈꯪꯗ꯭ꯔꯦ, ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯥꯗ ꯍꯪꯒꯣꯏꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯛ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯝꯂꯤꯕꯅꯣ? ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯤ꯫ ꯐꯔꯦꯁꯦ, ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯁꯤꯃꯗꯤ ꯆꯠꯊꯣꯛꯎꯔꯣ꯫ ꯍꯌꯦꯡꯈꯩꯗꯤ ꯀꯩꯊꯦꯜ ꯑꯁꯤ ꯈꯔ ꯃꯈꯩꯁꯨ ꯆꯠꯄꯁꯤ ꯂꯦꯞꯂꯣ꯫ ꯋꯥꯃꯜꯂꯦ ꯅꯪꯁꯨ꯫ ꯑꯩꯅ ꯊꯕꯛ ꯈꯔ ꯁꯨꯖꯕꯁꯤ ꯃꯁꯤꯅ ꯈꯔ ꯑꯗꯨꯃꯛ ꯆꯥꯕꯅ ꯑꯗꯨꯝ ꯌꯥꯕ ꯌꯥꯏꯗ꯫ ꯅꯪꯅ ꯈꯔꯁꯨ ꯑꯩꯅ ꯈꯔꯁꯨ, ꯅꯪꯁꯨ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯍꯦꯟꯃꯟꯗꯅ ꯅꯁꯥꯗꯣ ꯋꯥꯕ ꯇꯥꯔꯦ꯫ ꯑꯩꯅ ꯁꯨꯕ ꯈꯔꯁꯤꯅꯁꯨ ꯌꯥꯅꯤꯗ꯫ ꯌꯥꯗꯦꯁꯦ, ꯅꯪꯅ ꯈꯔꯁꯨ ꯑꯩꯅ ꯈꯔꯁꯨ, ꯏꯃꯨꯡ ꯑꯁꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇ꯭ꯔꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯒꯥꯔꯤ ꯂꯥꯛꯑꯅꯤꯁꯦ, ꯑꯩ ꯈꯤꯇꯪ ꯊꯨꯅ ꯊꯤꯟꯗꯣꯛꯄꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯟꯊꯂꯦꯟ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯂꯤ꯫ ꯁꯟꯊꯂꯦꯟ ꯀꯣꯟꯊꯣꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯟꯊꯂꯦꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯅꯤꯗ, ꯑꯁꯤꯕꯨ ꯌꯧꯔꯕꯗꯤ ꯑꯩ ꯄꯣꯠ ꯑꯁꯤ ꯈꯔ ꯂꯨꯝꯃꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ꯫ ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ? ꯅꯪꯕꯨ ꯅꯁꯥꯗ ꯑꯀꯤꯕꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯕꯣ? ꯑꯀꯤꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯣ? ꯀꯔꯤꯒꯤ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯥꯁꯤ ꯀꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯑꯣꯏꯗꯦ꯫ ꯏꯁꯥꯒꯤ ꯈꯨꯜꯗꯕꯨ ꯀꯔꯤ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯉꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯁꯟꯊꯂꯦꯟꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯁꯟꯊꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯗꯅ ꯑꯗꯨꯃꯛ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯁꯟꯊꯂꯦꯟ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯟꯊꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯀꯤꯕꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯁꯟꯊꯂꯦꯟꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯁꯣꯝ, ꯍꯥꯏꯕꯗꯤ ꯃꯪꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯣꯝꯗꯣ, ꯃꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯁꯟꯊꯂꯦꯟꯅ, ꯀꯩꯅꯣꯗ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯂꯩꯀꯥꯏꯁꯤ ꯌꯨ ꯉꯥꯎꯕꯤ ꯅꯨꯄꯤꯒ ꯌꯥꯎꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯁꯤꯕꯣ? ꯖꯥꯠꯀꯤ ꯃꯤ ꯉꯥꯛꯇꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯁꯟꯊꯂꯦꯟ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀ꯭ꯔꯦꯛ ꯂꯥꯎꯔꯒ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯊꯥꯞꯄꯗ ꯃꯤꯁꯛ ꯑꯃ ꯂꯥꯛꯄꯒꯨꯝ ꯁꯟꯊꯂꯦꯟꯅ ꯎꯏ, ꯑꯗꯨꯕꯨ ꯌꯧꯕꯗꯤ ꯑꯃꯠꯇ ꯌꯧꯔꯛꯇꯦ꯫ ꯁꯟꯊꯂꯦꯟꯅ, ꯑꯥꯗ ꯂꯥꯛꯏꯕꯁꯤꯕꯨ ꯃꯤ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯤ ꯃꯥꯜꯂꯒ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯂꯥꯛꯏꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯁꯤ ꯍꯥꯏꯔꯒ ꯁꯟꯊꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩ꯫ ꯂꯥꯛꯏꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯌꯧꯕꯗꯤ ꯁꯨꯡꯌꯧ ꯌꯧꯔꯛꯇꯦ꯫ ꯑꯁꯨꯝꯅ ꯁꯟꯊꯂꯦꯟ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯟꯊꯂꯦꯟ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯔꯥꯞꯄꯗꯒꯤ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯁꯟꯊꯂꯦꯟ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯁꯟꯊꯂꯦꯟꯅ, ꯏꯁ, ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯂꯤꯕꯁꯤꯗꯤ ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯁꯟꯊꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯁꯨꯔꯣ ꯂꯥꯎꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯁꯟꯊꯂꯦꯟꯅ, ꯀꯩꯅꯣ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯂꯩꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯟꯊꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯩꯁꯤꯁꯨ ꯀꯌꯥ ꯊꯣꯏꯅ ꯉꯥꯟꯕ ꯑꯣꯏꯗꯦ꯫ ꯁꯟꯊꯂꯦꯟꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ
Kanagumba amana pop pop launa tharakpani mahaki lengjumda. Santhalen phat laithoktu ninglui. Adubu kanagumba amata leiramde. Santhalena. Ish. Swai lawida. Kanagumba amata su leiramde. Sidi mata amanina. Santhalen wakhang khanduna lei. Ngai haktang lairaba matungda Santhalen mahaki ming ngasi amuka su lakna kauba horaklei. Handa mukti yamna saubagi khonjel amada kaurakpani. Santhalen asisu masasi laitafam amata khangdri. Santhalena. Oh, sidi tasing na tamnaridana. Laikai si mawng ama itawag tawreda. Sidi khara thuna ai chalhodaba yadre. Gari sisu lakti. Konthong asidagi khara sangsilaga laisira. Adu oirabasu gari lakpada karigumba amata khangwaidawri. Asumna Santhalen lairingai matamda arapadagi gari ama lakle. Santhalen mahakna gari se lakli haidana mahak su harauringai matamdani. Santhalen gi tungthangba saruga somsida suru nekhaiba makai kanagumba ama laibagumna Santhalen mahaki nakongda tarakle. Santhalena. Karino sidi? Kaino sibu? Asi hairaga Santhalen mahak su phat laithokton hek yinglui. Asumna yingluba matamda thoinugi asiba haksangi saru polangsing ado mapop amata kaidaba makai Santhalen da dumak yingduna leirami. Santhalen tawriba mawng matawsing asida mahaki masasi kibana yadre. Asumna Santhalen wa ngangbaga amata hek thokidre. Yamna kina leiringai matamda gari asisu phat laksilai. Santhalen na gari ngaiduna leiba mawng matawsing aduda gari dusu phat khamjilai. Santhalen mahaki masasi tarang marang amada ichatuna gyan mangduna lei. Santhalen adumna leiringai matamda bus conductor aduna, "Oh, ine kadawrage ine?" Asumna kaurai. Santhalen mahaki masasi gyan khangta tarai. Mahakna gyan lakpa matamda kaisu thuidokpa amata tawramdre. Santhalen hobi bus ta parap kakhatli. Asumna kakhalaba matamda Santhalen adumak gari tongduna laklei. Mahaki masasi pothaphamga amata khangdre. Hauji ukiba mawng matawsing aduga hairagadi mahaki masasi kibana thak niklei. Mangpham thangba maike somde yoksilakli. Mangpham adomda hek yaurakpa matamda mangphamgi ku thamliba maike som haibadi ku thampham lairiba maike somdo maduda Santhalengi mahaki asiba haksang saru polang asi heptuna leiba ama mahakna urakli. Asumna Santhalen urakpa matamda mahaki masasi swai lawi. Aduga muksu saru polang asi phuk hagolakpagum urai. Gari asina sum thauduna sakhibanina Santhalen makha tana yengudre. Nongalaba matungda Santhalen sumayumda halakpada thengnakiba wari mayam singada loina tamlei. Maduda mahaki nupana sumnairai. Ine thoinubu asumna hek mahaki haksang asi pungtumtumna thakidaba jalo. Khangde aigi sase pangkidaki gyamenga amata tadi yamnaki. Ado khulaikai asi karigumba amadi tawba male aina sum khanbada. Migi aduk yamna phakraba rambirado mataw karamna hatlibano gyamenga amata hek tadi. Masigi matungda khulaikai gi miyosing asi amamamta thenglaba horakle saru polangsing asi. Akasa amadi Bhaskar khulgi khunyaida leiriba lampak adu tamna lakle. Aduga khul asida handak marak tholakliba mawng matawsing asigi matangda wari watai kharasu sanari. Bhaskar na hairai. Itaw, khulaikai sida handak marak thorakliba thodok mayam sing asi aidi khalluba matamda isasi yamna chingnadaba ngamdi. Khulaikai gi miyosingna kaigumba khara ngangnariba mayam asi aina sum khanbada ine thoinugi asiba haksang ado pungtumtumna thaudabado maduna maram oiribra gyamenga amata hek tadi. Nangda nate aisu khali. Tholakliba thodok mayam sing asi aidi asum khalluba matamda isasi pangkidaki. Khangde gyamen tadi. Ado amuktangdi laigi tengi matangda khuram thoktuna yengthokpase masi phabra khali aigi wakhalda. Khali adubu honglakliba mawng matawsing asiga hairagadi aigi sasi asuki matik yamna tamthire. Asumna wari watai sanaringai matamda matam asisu sakhiba khangawdre. Numidang wairam yoksilakli anise khara thuna halasi aidana prap halakpani. Laikagi mangpham mayase hek yaurakpa matamda Sropek launa makol khara su tarakli. Tarakliba khonjel asigi maike asi kadomda no hairaga
ꯃꯈꯣꯏꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯀꯗꯣꯝꯗꯅꯣ? ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯂꯥꯛꯄꯒꯨꯝꯅ ꯍꯨꯔꯨ ꯂꯥꯎꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯚꯥꯁꯀꯔ ꯑꯃꯗꯤ ꯑꯀꯥꯁ ꯃꯕꯥꯅꯤꯒꯤ ꯃꯁꯥꯁꯤ ꯀꯤꯕ ꯑꯁꯨꯝ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯨꯡꯊꯪꯕ ꯁꯔꯨꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯕꯥꯅꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯐꯠ ꯂꯩꯊꯣꯛꯏ꯫ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯎꯟꯁꯥ ꯃꯁꯦꯛ ꯈꯔ ꯌꯥꯎꯔꯒ ꯁꯔꯨ ꯄꯣꯂꯥ ꯉꯥꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ, ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯃꯕꯥꯅꯤꯁꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝ ꯆꯞ ꯍꯦꯛꯇ ꯌꯨꯡꯈꯠꯂꯤ꯫ ꯀꯤꯕꯅ ꯃꯕꯥꯅꯤꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯚꯥꯁꯀꯔ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯅ ꯃꯈꯨꯠ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯥꯁꯤ ꯈꯔ ꯆꯤꯡꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯁꯔꯝ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯊꯛꯂꯣꯝꯗ ꯊꯥꯡꯒꯠꯂꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯀꯥꯁ ꯑꯁꯤꯁꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯏꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯍꯣꯠꯅꯖꯔꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯚꯥꯁꯀꯔ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯈꯔ ꯊꯥꯡꯒꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯑꯀꯥꯁꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯋꯥꯏꯗ ꯇꯥꯕ ꯅꯨꯡꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯗ ꯄꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯊꯣꯝꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯣꯝꯕ ꯃꯇꯝꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯚꯥꯁꯀꯔ ꯑꯁꯤꯁꯨ ꯃꯈꯥꯗ ꯄꯨꯗꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯚꯥꯁꯀꯔ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯁꯣꯔ ꯐꯨꯟꯒꯦ ꯇꯧꯏ ꯍꯥꯏꯗꯅ ꯑꯅꯤꯁꯦ ꯀꯥꯏꯗꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯀꯥꯁꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯍꯧꯔꯦ꯫ ꯚꯥꯁꯀꯔꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯥꯟꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯇꯧꯕꯗꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡꯊꯪꯕ ꯁꯔꯨꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯒ ꯚꯥꯁꯀꯔꯒꯤ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯁꯛ ꯃꯁꯥ ꯎꯍꯟꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔ ꯇꯧꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯚꯥꯁꯀꯔ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯚꯥꯁꯀꯔꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯣꯏꯅꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯅꯣꯛꯇꯅ ꯈꯦꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯎꯟꯁꯥꯅ ꯃꯁꯦꯛ ꯈꯔ ꯅꯞꯂꯒ ꯁꯔꯨ ꯄꯣꯂꯥꯡꯁꯨ ꯈꯔ ꯑꯣꯏ꯫ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯚꯥꯁꯀꯔ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯖꯔꯕꯁꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯚꯥꯁꯀꯔ ꯑꯁꯤ ꯌꯥꯝꯅ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ꯫ ꯚꯥꯁꯀꯔꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯁꯤꯠꯂꯒ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯕ ꯃꯔꯝꯅ ꯑꯗꯨꯃꯛ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯁꯤꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯔꯦ ꯍꯥꯏꯗꯅ ꯚꯥꯁꯀꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯔꯒ ꯃꯌꯥꯝ ꯑꯁꯤ ꯍꯪꯒꯣꯏꯅꯔꯦ꯫ ꯚꯥꯁꯀꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ, ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯂꯦ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ, ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯩ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯀꯥꯁꯁꯨ ꯃꯃꯥꯟꯅꯕ ꯚꯥꯁꯀꯔꯅ ꯁꯤꯔꯤꯕ ꯈꯨꯁꯤ ꯑꯁꯤ ꯉꯔꯥꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯊꯣꯏꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥ ꯈꯔ ꯇꯥꯟꯅꯔꯕ ꯃꯇꯝꯗ ꯃꯥꯏꯕ ꯁꯦꯂꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯃꯥꯏꯕ ꯁꯦꯂꯨꯡꯗ ꯂꯥꯏ ꯈꯨꯔꯝꯂꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡꯅ ꯂꯣꯏꯅ ꯍꯦꯛꯇ ꯈꯨꯗꯨꯝ ꯆꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯜꯂꯒ ꯂꯩꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯈꯣꯏꯅ ꯂꯥꯛꯏꯕꯁꯤ ꯃꯁꯤ ꯈꯔꯕꯨ ꯊꯦꯡꯃꯜꯂꯤ꯫ ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯌꯦꯡꯊꯣꯛꯂꯒ ꯑꯃꯨꯛꯇꯪꯗꯤ ꯃꯃꯨꯠ ꯇꯥꯅ ꯐꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯁꯦꯂꯨꯡꯅ ꯂꯥꯏ ꯈꯨꯔꯝꯅꯕ ꯅꯨꯃꯤꯠ ꯊꯥꯔꯛꯂꯤ꯫ ꯃꯥꯏꯕ ꯁꯦꯂꯨꯡꯅ ꯂꯥꯏ ꯈꯨꯔꯝꯁꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯡꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯁꯦꯂꯨꯡꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯥꯏꯕ ꯁꯦꯂꯨꯡꯅ ꯊꯣꯛꯍꯟꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯏꯕ ꯁꯦꯂꯨꯡ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯁꯨ ꯃꯇꯦꯛ ꯊꯦꯛꯂꯒ ꯁꯟ ꯁꯥꯔꯒ ꯂꯥꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯥꯏꯕ ꯁꯦꯂꯨꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯠꯂꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯄꯅꯤ꯫
ꯑꯃꯥꯏꯕ ꯁꯤꯂꯣꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕ ꯁꯤꯂꯣꯡ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯆꯪꯍꯟꯗ꯭ꯔꯦ꯫ ꯌꯥ, ꯊꯋꯥꯏ ꯑꯣꯜꯂꯒ ꯁꯤꯔꯕ ꯅꯪꯅꯁꯨ ꯍꯤꯡꯂꯤꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯐꯠꯇ꯭ꯔꯕ ꯃꯤꯔꯥꯜ ꯂꯝꯕꯥ ꯅꯪꯗꯤ ꯑꯩꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯇꯧꯕꯒꯤ ꯃꯇꯤꯛꯁꯨ ꯑꯃꯠꯇ ꯆꯥꯗꯦ꯫ ꯅꯪꯒ ꯑꯩꯒ ꯂꯝꯕꯥ ꯄꯥꯅꯕꯁꯨ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯁꯪꯕꯒ ꯑꯍꯤꯡꯕꯒ ꯂꯝꯕꯥ ꯄꯥꯅꯒꯗꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯁꯤꯂꯣꯡ ꯑꯗꯨ ꯃꯟꯇ꯭ꯔ ꯀꯩꯅꯣ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯃꯤꯀ꯭ꯔꯨꯞ ꯈꯔ ꯂꯪꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯪꯁꯤꯟꯕ ꯃꯇꯝꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯃꯩ ꯈꯔ ꯆꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯊꯣꯏꯅꯨꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯒ "ꯇꯥꯗꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯇꯥꯗꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ." ꯑꯗꯨꯕꯨ ꯁꯤꯂꯣꯡ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯗꯨꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯀ꯭ꯔꯨꯞ ꯑꯗꯨ ꯂꯪꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯄꯨꯡꯆꯥꯛ ꯆꯥꯛꯊꯤꯍꯜꯂꯒ ꯑꯗꯨꯃꯛ ꯃꯥꯡꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯎꯠ ꯑꯣꯜꯂꯒ ꯍꯦꯛ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯊꯣꯛꯂꯛꯄ ꯌꯥꯔꯦ ꯍꯥꯏꯗꯅ ꯃꯊꯪ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯊꯣꯏꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯐꯖꯅ ꯃꯊꯧ ꯃꯉꯝꯁꯤꯡ ꯄꯥꯡꯊꯣꯛꯂꯕ ꯃꯇꯝꯗ ꯂꯩꯀꯥꯏꯁꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫